Khundrakpam Assembly Constituency के manung channa leiba Ikou Sadu Yengkhomang Dolaithabi ama Leitanpokpi da leiba Meitei gi yumpham sing chahi asigi October 13 phaobagi manungda Masa-Masa gi yumda changhallaga mahoushagum leihandrabadi village volunteer service VSS Khundrakpam AC amadi meeyam ga loinana Masa-Masa gi mayumda namduna changlaga leiragani haina VSS Khundrakpam AC na leingak chekshin wa thamlakli Hiramasiga mari loinana ngasi pukhau laifam community hall da pangthokpa paumi singa unaba amada VSS Khundrakpam asigi convener nongthombam bobina hai chai asigi me ahumdagi kuki kulai paiba singna Meitei da chatharakiba lan aduna Khundrakpam asigi khungang kaya awa chaitheng nangki irang asiga mari loinana Ikou Sadu Yengkhomang Dolaithabi amadi Leitanpokpi khulgi yum kaya kuki kulai paiba singna mai thadokkhibadagi atopa mafam singda lanjenaduna leiri adubo haujikti irang asi khara nemtharaklabanina Masa-Masa gi yumda changlaga leihanaba leingak na khongthang amata paikhalakdaba asi laibak thibani amaromda sagolmangda leiriba GR amadi Leitanpokpi gi tongan mafamda leiriba Central Force sing asisu irang nemtharaklabanina lakliba October 13 phaobagi manungda longthokpikro thamge hairagana atopa mafamda thambikro Meitei khul manakta kuki kulai paiba singna sajilagliba bunker singsu October 13 phaobagi manungda longthoktrabadi VSS ka meeyam ga puna changlaga longthoklagani kuki ga Central Force ka longtunaba manba mongda Meitei gi mafam singda yumkai sajinbagi thabak chatharagliba se leingak na mideng changbiyo karigumba thawai usitaba mongda makha tana chatharakpa tarabade madugi tekchak pumba Masa-Masa na pujagadabani haina so mahangna phongdokhi Paumi singa unaba duda nongthombam bobina makha tana hai haujik thokliba lana sida AC asidagi su miyoi kya maraiba ki damak thawaina pontha pikre laikhidraba sing asige ningsing khubam ama AC asida samgat pe yanaba leingak na sinbiyo laikhidraba singi imung manungna chahi amada pangthokpa mathau taba thauram khudingmakta amadi asokpa singi laigengbadasu VSS na mateng pangani haina mahangna makha tana phongdokhi laigidaba imung manung singa chahi amagi oiba maduda changadaba imung manungi masa-masu singi isa isu singi adu imung manungi awabada chahi ama village volunteer service na mateng pangjagani loina na sokhiba nagiba khudingma hananabagi damakta doctor ga tanarga village volunteer service na akan abamongda hananaba akoina honajagani loina na karigumba village volunteer service ki manung dalai biriba Khundrakpam AC ki manung dalai biriba village volunteer singna tongan ba Manipur ki kachin koyada karigumba mateng pangba targadi maduda akoi ki village volunteer singna mateng kijik pangba ngamjana bagi naungta information amaka akoi village volunteer service Khundrakpam AC da pau raga adusu sakiyu haiduna hanna akoi ki appeal tawjari